Political war lakpa matamda thengnaba ngamnaba status ki political luchingba singna mamangdagi shoiraga laklaba sing adu semdok hoba mathau tai haina political activist Maheshwar Thongnaujam na hairi wafam asi Maheshwar gi punsinbagi khongjat kamari lainana top khongnang khong pungdongbam nongren faknungi yamlaba miyamna mahakpu taramna okpagi thauramda phongdokhibane Maheshwar na makhatana India amadi Pakistan gi border area da Laibak asigi khudlai matik chana pairaba lanmi sing leirabasu numit khudingi lan soknadriba asi khud hek tharakpaga khud hannabagi damak laibak asigi lanmi singna sem saduna leiribane maram aduna status gi khang hairaba political gi makok thongba luchingba singsu status gi likhun khangna leiba mathau tai lakliba mikhalda maitan bora amadi sel khara damyamna pangthaba tawgumshi haina phongdokhi Mama Waisu, Puxil Saurida Natraga, Keramta Hazi, what we were high gravina, Keto Yawi, Magi Damtats and Birani, Keto Bagino, Akoi Maira, the Maitan Boram, Tadarami, Maitan Boram, Tadaram Madunam Lam Ganduri Potugi reason, Maram Dodun Ohen Bakai, Maram Sabran and Tabirone. Mama Maitan Bora, Tadariba, Nupaduna Constitution, Kamba Ek, Kamba Lokam, fight to Bungam Gadaba, Ijati, the Purukidam, the Manipuridam, fight to Bungam Gadabo, Taragadi, Maitan Bora, the Losan Biro, Adu Magidam, the Wakto Bioba, Aduga, Piriba Miduna, like so Haitaba came to Kandaba, Oragadi, I fight to Bungam, Oragadi. Sien Krapayena, Mama Hoy Tamai Balak, but the Mama Hoyna, Tamai Gragadi, Mama Hoy Labak to Gabi, Sing Harbada.